Kangpokpida mitai amadi naga fauraga chatpada athingba piningbagi mami amata tahaude haina Chief Minister Yumnam Khemsana haikre. India amadi Manipur kannaba Congress ki ahal lamal singna sinaramba thodang adu aikoi puna lomina si haina MPCC ki President Okram Ibobin haikre. International Day of the World's Indigenous People Thoram Mapam Kayada Pangthok Nakre. Kurumzari ISTV News meeting Tabiri Singh Taram Noksari Hauzum Mapung Pau Pizari Kangpokpida Meitei amasung Naga Power Satpada Athing ba pining bagi mami amata tahaude haina Chief Minister Yumnam Khemsana Yumnam Laikai Lairembi lampak ta pangthokiba har ghar tiranga yatra hodopagi thoromda phongdokre thoramadu singzamai chingamakha basketball ground dagi Chief Minister na lusingduna khongsat ama hauraba matungda moirang khom phawba chatlaba tungda Yumnam Laikai Lairembi lampak ta lamthungpham oiki BJP Singzamai Mandal na sinduna pangthokpa thoram aduda BJP Manipur ki President amasung Rajya Sabha ki MP A Sarda MLA KS Joy Kishan TS Radhesham BJP Manipur ki in charge Dr Ajit Madhav Rao Gopsa dena chingba sing sharup yakhi thoram aduda A Sarda na India na hekning tamlakpadagi Modi lengak lakpadagi honglakliba India gi khenaba ubudagi ngasidi ningtamagi chapchaba mahaudu phangba ngamle haiki Manipur da su PR matungda lakliba Yumnam Khemsana lusing balengak singnaba kaya tungoinaram laga phurup khudingmak unaba chatuna nungsi sanaba puraknanaba honari haiki lengak honari basida miyamna saugotpiduna India pumba chaukhatpada saruk yahorasi haina mahana phongdokhi aikoi punamak Bharat ki nagarikam oina mandal khudingmakta tongan-tongan na district khudingmakta adumba tiranga yatra amadi yung khudingmakta piral chenana ba aibadi har ghar tiranga haidana akoi punamaki yumda lenzen bigraga isa na pai reflection se isa ni yumda chepina na bagi damakta aina sumba mayamda mapamasi dagi lecture ga aina mayamda appeal tawjabani masi punamak adumba mayamna sumsoi dana masi appreciate tawbigani haiba khajabasi khamjaraga ai punamaku abukana koru Chief Minister Makhata Kibada Chahitaret Kuntakpa Awa Tanthokpadagi Horaga Manipur na British ki khutagi ning tamba matung Southeast Asia da hanbu oina mikhal pangthoktuna laingak leba fawbada lamdam sigi phurup khudingmak saruk yaduna lamdam singak lakpani hojik phurup ki oiba saruk khaidoktuna laingak na bohonarakpa silaibak thibani maitai na mayamba han gi saktam lawraga phurup khudingmak konsinba tangai fade khanduna tongan mafam singda satpagi thabaga se paikhatpani ngarang Kangpokpida chalubada mafam aduda lehoba miyam National Highway da Maitai Netragan Naga amasung atopa phurup sing phawraga satpa yaroi haina thingning bagi mami tahaude haina mahang phungdoki lengang na nungsi sanaba purakna bahona basida kanago makhara singsep thabna lana uhanana bas handokpani haiki Manipuri Assembly the speaker will give 1947-48 how the speaker will be number party so aina thamjani wa pamdi Manipur state community mayam isla punna naga lagine haibani maidai khalaba kuki khalaba naga khalaba kasum Manipur chaput pe yaro majority community waiba ekoi maidai na big brother ki big sister ki role lawra kanda tohan makang singsibu nusi na kolaga alla mara thamaba Manipur do ekoi take the kind of thambata bani India amadi Manipur kannaba Congress ki halamal singna sinaramba thodang adu aikoi punna lomina si haina Manipur Pradesh Congress Committee ki President Okram Ibobina phongdokre wafam asi Manipur Pradesh Congress Committee na sinduna Imphal gi Congress Bhavan da pangthokpa marifu mari suba Quit India Movement gi ningsing thoram da haikibani thoramdu da matam adugi India gi thodoktu da saruk yakiba layoi krabelu sing photo da laikatuna ikai khumna basu utki apun bagi saktam ngakna ba Okram Ibobina lusingduna wasak sulawmi nakhi CLP leader Kisham Megasandra MLA ex Minister Singh Congress ki lusing shu thoramadu da saruk yakhi Ibobina makhata raduna India kanba Manipur kanba haibasi Congress party natana top party amatana oithokloi India kanana bahona bada si bachang ba khangdana lokhiba thodang adu
Manipur kanab honabada ikoi punna thodang lominarasi hauzik lamdam sida tangdu leitana leitriba constitution gi wangmanda chatnariba law and order amasung freedom of speech leitriba sigi mayok ta supuna leminasi haina magna phongdokhe Ningha tamaga suji equasi Manipur se ningha tamibra tamdrabra samvidhan chatnaribra chatnadabra aduga freedom of speech and express madu chap chawa wahan kokto Manipur sta lairibra Manipur gi law and order se thangai sengna constitutional means ado and force story ra tawdra haiga mayam punu makado Congress ki ahal laman sila sinaramba adugamba daita do koi laumina si haiga ai wapang kasi kamjari ngasi lamdam sida thokle wathok lanthok singnar ko khudingmak Indiana sanari ba kaya si thengnabada yelho purup sing punna thengnamina ba mathau tai haina League of Indigenous Peoples Upliftment Lipulgi President Somorendro Thoksom na phongdurukle wafamasi Lipunna sinduna pangthokpa International Day of the World Indigenous Peoples ki thoromga mari lenana phongdokhibani Unity and Diversity Strengthening the Indigenous Community of Manipur haiba thimda Jawaharlal Nehru Dance Academy da pangthokpa thoramaduda Lipulgi oiba isai amasu release tawki Loinana retired IAS Dr. R.K. Nimaina moderator Lipulgi President Somorendra Thoksomna chairman oiduna intellectual sing chingum sung tamgi CSO sing lusing basing saruk yaduna hauzik oiriba phibam sigi mari leinaba yelhomi singna laugadaba thodang amasung yelhomi sing asi karamna yokatuna thamgadage haibagi matangda magi oiba mod singshu phongdokna ki Thoramaduga mari leinana Lipulgi President Somorendro Thoksom nangasi lamdamasigi yelhomi singna thengnari be isu singasi aikoi masal unity oidabana India lengakna sanabadagi ngasi fawba chahi ahum helba irang loishindana thambani basida natana paliba Manipur lengakna su thamoi sengna thabak tawdabana miyamda hena awaba oihale haiki ngarang Chief Minister Yumnam Khemsana Kangpopi desatuna National Highway hangdukluba asi thamoi sengna kuki gi leiriba athingba thamliba lup singna su makoi gi maikai dagi athingba leitre haina laukthopang ngamdriba karigino Masida Kuki Misam Singna Tampakta Lakpangam Laga Deputy Chief Minister Su Riban Nemsa Kipgena Tampakta Lakpangam Driba Karino Masiguma Tamoi Sheng the Sing Toriba Makaidi Lamdam Sida Santi Propangam Kiroi Haiki Tournament Siam na Kangpopi Chalaga Momiam Nasu Pasana receipt or Haitanga Uda Idane Madu Makata Naman Sapayaji Hangdokuda Kentelati Hadi Kasukai today Hibani Okanda Mokosu Waraba Matamda and Mokoing a Moida Kalaga Yashanaba Manbagi Doctionaba Manbagi Mo Model Madi Akogi Akoinadi Songai Bokogi by cookies in Haitaren Tongatawaba Ukiman Yoy Proofing Hek the We Masetamadi Kolu Umine Haitaren Masisu Tadago Pai Aduganda Aina Hining Bamana Akoing a Shiba the Laurisi Manipura Kundariba Kissing, Natraga Paitising, Natraga White facing, Sakro Hivanati. Nashi Kuna Lauriba, indigenous people, the Singiro, the Kitampaki, or Kumiam, Luxury City, 1951, the base, Ya, Wakanda, Manipur, Kogi, Mitu of Toki Kalosi, Aduga, Nako terrorism, the Kalosi, Haibugi Wapam in the Tanzania. Aduna, Manipur women as you must see Mayek Chengna, Tabako on top of Mototai, Akogi Indiana Sanaba Lang, Poxi, Ward, the Mokoi to Generous and Lergadi. Akogi yellow mise, Mokoki, they had me time machine lotion do, Moduto within about Masiki Lenaka to Tamzake, Mamdi Masiako, Luna Camino Pony, Masikana Chilo, Poxi, what or any kind of lock to don't shoot over the Manibugo Mena, they had Indiana and put the Masi Masiki state Langang, so Masiko beyond the Yada Pony, the one talk there, the illegal immigrants can do Okanda, Makoita Koki, Matok, I have a see, Kogi, India Lanka, Tam, have to Tamzake. Department of Anthropology Dhanamanjuri University na Sinduna International Day of World's Indigenous Peoples ki thoram honoring indigenous midwives safeguarding life and well-being haiba thimda DM College of Science ki central hall the pangthokre thoramadu da DMU ki BC Professor W Chan Babu DM College of Science ki Principal Professor KSS Birbal amasung Head PJ Department of Anthropology DMU Professor L Mary Mahio Department of Anthropology DMU ki faculty sing Mahiroi sing amasung tongan ba Kanglo Purup sing mioi kaya su saruk yakhi Thoramadu ki manung channa saroi khangba the cosmic housekeeping ritual of the Maitai haina mingthon ba Dr. NG Pungphana iba lairik amasu phongki tongan ba yelho Purup sing gi nupi sing na thengnari ba thabak thoram sing gi matang da wafam kaya su phongdokhi
Thoramduga Mari Lainana DMU gi Din of Students Welfare Tiam Rabi Kantana Thoramasi Karigi the Makta Pangtopano Haibagi Matang the Wafum Kaya Fongdoki. Handaki sahi sida midwife sing haibati mayok na bigumba aduga masa pokpada mama gi masa mo helapada miwa helapagi makoi gi well being amadi makoi gi punsi kamai tongna saphagadagi haiba sida aduga lairiba yelomi singi anabi se culture loiba yai hidak lang thaki oiba yai madai kari jak bijariba breastfeeding doctor kamai to angang jina pom da kamai to haibana singba makoi gi mahi singa si magi laisa sing do susanaraganda mada phangyo pojai singa duga mari loi sinaraganda madai da waidim loinana dharmigi oiba thajaba chena thajaba amasu maduga yauna tholakana culture gan pullakanda sigi pochi la ine makoi singa sin ningsing ba haiba se amaram dagadi national kanba lamdam si kanba resource kanba asiga ya mari lene. Scheduled Tribe Demand Committee of Manipur STDCM Nasinduna International Day of the World's Indigenous Peoples Kithoram, the Fed of Indigenous Meitei of Manipur Haiba Local Team the Pangthokre. Kumalampak Sports Complex the Labour Youth Hostel ki Conference Hall the Pangthokpa Thoram to the Professor T.S. Ratan Kumar, Dr. Yanglem Mohen Singh STDCM ki Chief Patron Moirang Them, Naudalen Khomba STDCM ki Advisor Professor Huidrom Jayantana, Amasung STDCM ki Working President L. Lokendra Singna. Maruiba Musing on a Serkia Keep. GP Women's College की Manipuri Department के HOD Dr. Waikom Romes Amasung MUG Law Department के Assistant Professor Dr. Sapam Dilipna Resource Person Singwen Wangang Ki. Thoramduga Mari Lainana STDCM की Secretary General के Vogena Manipur le riba Yelhomi Singh ngasi fawbada Yelhomi ama oibagi phampham thokpa sing phangbang amdri lamdamasigi Yelhomi oriba Mitei Singh Scheduled Tribe Status piduna Yelhomi ama gi chapchaba hak sing shu Pangan Pam Toi, Yelhomi ama oiravadi kari mathau tai haibadu khanganana bathoram si pangthokpani haiki. India ki tongan constitution nama laibani constitution duna recognize orkanda Meitei si indigenous people lama oibagi constitution na piba magi law na piba special safeguard sai tare ko aduguma mayam do Meitei ju pau India da pulakpa adu iraba sahi 70 mu helap sidai koi ju pau adugi kano du phangdana lai UN ki sahi kudingi moi team ji tongale adu handaki UN ki team si midwives ko koi gi angang pokpata koi mateng bang bachabuk pe haibitare na ko aduga marile na moina kano toy puthwe mana halsi honoring indigenous midwives ko and safeguarding and well being of the midwives ko sina walgini aduga koi gi UN ki team jina tabada koi na Meitei gi with regard to the Meitei koi na Manipur especially ya marile na bane koi na local team mama he sahi kudingi puthokse handaki na koi na the fed of the community of Manipur Meitei tribe na adu maina koi na andak chapathok sabane Meitei su ST list yaurga India ki indigenous people mane recognize tagodabane koi su safeguard pi gadabane ate koi gi fellow indigenous people Manipur ge amadi northeast ki particularly ko piri base koi su phangam thoi ai ba du gi kano da chimdu da em da kano observe tok sabane CHC Moirang Purelda Government Dr. Nursing Dagi Selawi Hadiba Se Aradbani Dr. Watpadagi Dr. Neklaga Ana Laingi Hena Kudong Chana Naba Hospital Sina Honaringeda Puyana Lana Uhana Honariba Dugi Damakta defamation case Taragani Puyana Sing Bato Borbadi Marilinabo Authority Na Aran Batobagi Wakat Payai Madunatana Dr. Nurse Ki Halaga Sel Lona Batobadi Tauroy Dabani Haina MLA Thonauzam Siam Kumar Na Haikre Ngarian Singkong ang thada leiba androi sigi MLA gi yumda promising go unabada MLA na puya ko bulup amana CSC Moirang Purel gi matang da media da yumpham yaudaba pau sandoklakpa thengnai adubu puya na khangadabadi CSC Moirang Purel si karamna ngasi phibam asi yorakpano haiba hana thigatpana Lopsing oigani androi asida MLA oina mai palak palising ani taretani matamadu da kendra sigi hakshel lo singu musung Mai masin gi lamda yamna phibam sokshan leirami education yaudrabadi khunai ma saukhatpa ngamloi haibadagi dawk ka tanaraga government na pirakpa ahen senfam thada duna hojikti phibam safare hakshel gi lamda Moirang Purel da PSSCM building masa moina leirambani matamadu da Ministry of Information Minority Affairs ta haijabadagi ministry na state government lupa crore taret piraklaga lisingani 13 da CIC oina sanga khibani
अदुबु गवर्नमेंट की पिरकदबा CIC दा लैगदबा मसाक पिरक्त्रिङैदा राजमेटिस्टी की मतेंग लौरगा अहेनब सेनफम लनाई थादरगा हौजिक उरिबा CIC मोइरांग पुरेल सि उरकपनी कमिटी अमा सेमदुना वाटपा यंगशिलगा चलाइरखिबनी डॉक्टर नर्स वाटपा हापलगा थादा लुपा लाख 4,50,000 तोलोब पिरकपनी मदुना कोविड लाइचट मनुंगदा अनाबा मता सोयंगाम यावदबनी अदुबु इखंग खंगौदुना पुया कौबा लुप अमना हौखिबा नुमित खरनिगी ममांगदा मोइरांग पुरेल CIC दा मसागी डॉक्टर अमसुंग नर्स काहंद्रगा सेल लौरगा लनाई डॉक्टर अमसुंग स्टाफ हापलगा चलाई हैब वाफम फोंदोखी पुयाना लेंगा की हॉस्पिटल सिंगदा यंगशिंदुना पाइखटप थबक अफबनी अदुबु मियामगी याइफनब तोबगी महत्ता अफबगी माइखुम उपलगा असोयब थीरगा सेंजारम होना थबक तोबदी लानगनी हाइना MLA ना फोंदोखी मोइरांगपुरेल CIC दा ताबा डॉक्टर लाखहंद्रगा सेल लौरगा लनाई डॉक्टर नेई OPD गी सेल हेन लौई हाइबना चिंग वाफम फोंदोकपद नतना महाकना लाना थबक तोबु ओइना उहंदुना महाकी मथक्ता सिरकिबा मरालसी लाइबक थीबनी हाइडी गवर्नमेंट थारकपा डॉक्टर नर्स तगी टेक्नीशियन याउना लनाई तोलो पीरगा CIC मोइरांगपुरेल चलाइबनी मसिदा महाकु लाना उहंदुना मिंगसा थियनना होनरिबसिगी मथक्ता लोगी ओइबा मतेंग लौरगा लुप असिगी मथक्ता डिफेमेशन सूट तौरगनी हाइखी पुयागुम्बा सिगुम्बा अफबगी बाइखुम उपगा मनुंगदा मणिपुर की सुम्बा तोंगान तोंगानबा नालायक सिंगदा अफबा सादना कोइचक कोइचक सलगा डॉक्टर सिंगदा अमदी स्टाफ नर्स सिंगदा तोंगाम स्टाफ सिंगदा चार्ज क्या तौसनना पैसा खाइबगी थबम चथरपसे अदुगुम लाइक थीबनी मसि खुतक तोपियो हाइजना मणिपुर एरोट्रिक प्रिंट मेलाई कुथांगदा अमदी मणिपुर प्रजा मियामदा सिम पुयासी नोइगी तौगे थबक थरम मयाम सिंगदो अदु वेलकम तौवे अदु नखोइगी अमकपा मनुंगदा हुराला नागे थबक तौबा मिंगोदा केहन खांदना पैसा खाइबा अमदी सरकार की एम्प्लॉयीसिंगदा गधक तौदना पैसा लौबा अदुगा लैबा पैसा पिउ यादगा लमदमदगी प्रजासिंगदा चलाइबा प्रजाना फदन एंथिना चलाइबा हॉस्पिटलसिंगदा स्कूलसिंगदा सचतना खै कौदना पैसा खाइबा थबकसे खुतक तोपियु मदु नत्रगदी आइन गोइबा सेराक फगनी हाइदना मणिपुर एरोट्रिक प्रिंट मेलाई खुतांगदा पुयागे नाकोम योनबा आई थमजै गवर्नमेंट ऑफ इंडिया ना वरी सानसे हाइदुना कौथोकलगा पार्टी असगी कादर सिंह तोइना फाबा पुनबा तोरपा सिना सथरिबा पीस प्रोसेस असिदा थाजनदबगी फिबम अमा लाक्तुना गवर्नमेंट ऑफ इंडिया अमसुंग पांबाइना लुसिंगबा UNLF अनि की पॉलिटिकल डायलॉग असि वहानथोक लेरकलरोइद्रा हाइबगी चिंगनाबा मा मियामदा फावहल्ले हाइना कुमन यूनाइटेड क्लब्स एंड मैरापाबी एसोसिएशन की सेक्रेटरी दिजेंद्रो मंगांगना मयांग इम्फालदा पॉमिसिंग उनबदा फोंगदोखरे मागना मखाताना पॉलिटिकल डायलॉग चथरिबा लुप की कादर सिंगबु तोइना फाबा पुनबा तोरपा असि मयांग इम्फाल अपुनबगी क्लब कुनमाथोय अमसुंग मैरापाबी लुप कुनमापन गी अपुनबा लुप अमा ओइरिबा कुकमा अमसुंग मयांग इम्फाल गी यूथ सिंग गी अपुनबा लुप मयाय युमफम खुमन कंगलै अपुनबा 18 फमना हक्सिना लौई हाइखी हौखिबा अगस्त 8 जिरिबामदगी शंकर एलियस चेप्ताबु फाजनखिबा सिबुसु हक्सिना लौदबा ngamde ममांगदसु आर्मी चीफ सीदबा मपुबु मराल अमा पिसिलगा फाजनदुना हुजिक फावबा थादोक्तना लैरी असुगुम्बा थौदोकसिंग असिना चथरिबा पीस प्रोसेस असिदा काहेलकपदा नतना मियामना थमलम थाजबा कया मांगलकपगा लोइनना लमदमसिदा लैरिबा पॉलिटिकल कॉन्फ्लिक्ट असि वाखैनबा अमा पुरकलगनी खलुबसिंग अरेमबा तागदरा हाइबगी चिंगनबा वहंग कया अमसु मियामदा पोखले हाइखी फाजनदुना थमलिबसिंग कंडीशन यावदना थादोकदबनी करिगुमा थादोक्तरबदि जिरिगी JDO जिम्पाल अमसुंग CSO सिंगना संगसिलकपा खोंजंग सिंगदसु कुकमा अमसुंग MYKKE ना सौगतकनी हाइना मागना मखाताना फोंदोखी कोई सरकार असे मसे तिदोकबियो मखोय मतमदे एक्शन लौखतबियो करिगुम्बा लौखतबा तारगदि अमदे अखोयना फाजनगिबा अखोय केदर उलबि केदर सिबो खुदक थादोरक्तबा तारगदि JDOM दि जिम्पाल जिरिगी सेसुजिन चंगसिल खोंजन सिंदा मयांग फंद लैरिबा कुमा अमदि माइकीना मसे खोंगांग सेन लेप्तुना मखाताबा खोंजन गया सरु यानबा सेम सारे बसे हमजगे पांबाइना लुसिंगबा MPA की कादर सिंहबु तोइना फाबा पुनबा तोरकपा खुदक्तगी लेपकदबनी गवर्नमेंट ऑफ इंडिया गा लेनेरिबा पॉलिटिकल डायलॉग असगी वहानथोक लाक्नरोइद्रा हाइबगी चिंगनाबा मणिपुर मियामदा फावहल्ले हाइना इंडिजिनस पीपल ऑर्गेनाइजेशन मणिपुर इपोम बिष्णुपुर डिस्ट्रिक्ट कमिटी की जनरल सेक्रेटरी निंगथौजम भूमेश्वरना फोंदोरकली वाफम सिंह असि फोक्स बिष्णुपुर डिस्ट्रिक्ट कमिटी इपोम बिष्णुपुर डिस्ट्रिक्ट कमिटी ताइदा तौबुल अमसुंग KCTL कोंथौजमना सिंदुना निंगथौखोंगदा पांगथोकपा पावगी मिफम अमदा
फोंदोखिबनी भूमेश्वरना मखा ताना लुपकी यामना मरुओइबा लुसिंगबा यावना कादर कया मराल पिसंदुना फाजनख्रगा हौजिक फावबदा थादोक्तना थमली मसिना सथरिबा पीस प्रोसेस असिदा कायहलक्तुना मियामना इंडिया गवर्नमेंट अमसुंग मणिपुर गवर्नमेंट न थमलंबा थाजबा कयादु मांगलकपा याय हाइखी UNLF MPA गी मियोइसिंग फाबा यानिंगदे मकोइबु कंडीशन अमता यावदना थादोकदबनी पीस एग्रीमेंट असिबु कायहननबा सिनबा मणिपुर लेंगा की होम डिपार्टमेंट की मखादा लेरिबा पुलिस की मकोक थोंबसिंग SP OC अमसुंग अतै मरी लेनबा खुदिंगमक्सु सस्पेंड तौगदबनी हाइखी पावगी मिफम अदुदा सरुक याखिबा फोक्स बिष्णुपुर डिस्ट्रिक्ट कमिटी की वुमेन विंग जनरल सेक्रेटरी RK नोमिताना जिरिबामदा पांबाइन लुसिंगबा UNLF MPA गी फाजन किबा कादर संकर कंडीशन अमता यावदना थादोकनबा जिरिबाम गी CSO जेडियो जिम्पाल अमसुंग चनमिनरिबा CSO सिंगना संगशिलबा खोंजंग सिंगदसु फोक्स बिष्णुपुर डिस्ट्रिक्ट इपोम बिष्णुपुर डिस्ट्रिक्ट ताइदा अमसुंग KACTL खोजुमानगा चनमिनरिबा CSO क्लब अमसुंग मैरा पाइबि सिंगना पुन्ना सौगतकनी लोइनना फाजन किबा मियो सिंग थादोक्तबा तारगदी लमदमसिगी CSO सिंग क्लब ऑर्गेनाइजेशन मैरा पाइबि अमसुंग मियामगा लोइनना अकनबा खोंजंग कया सुसंगशिनगनी हाइखी बिफमदुदा फोक्स बिष्णुपुर डिस्ट्रिक्ट इपोम ताइदा अमसुंग KACTL गी मरुओइबा थोमी सिंग सुसरुक याखी UNLF MPA गी कादर अहुम पुलिसना वारी साननबा कौरगा अमा फाजिल होरगा अनि थादोकपा थोंग यानिंगदब फोंदोक्तुना सेक्टा अपुनबा नुपिलुमना सुसिंदुना सेक्टादा वकत मिफम फमख्रे हुइद्रोम अपुनबा मैरा पाइबिना सुसिंदुना हुइद्रोमदसु वकत मिफम फमखी वकत मिफम द सरुक याखिबा सिंगना फोंदोरकपदा इंडिया लेंगा का पॉलिटिकल डायलॉग चथरिबा पांबाइन लुसिंगबा UNLF MPA गी मेंबर फाबगी थोंग चथरकलिबसी वारी सानरिबसी काय खुमनदबनी हाइरि पांबाइन लुसिंगबा UNLF MPA गी कादर फाजनबगी मायोक्ता जिरी गी तोंगान तोंगान लुप सिंगना संगशिलिबा खोंजंग सिंगदसु सौगतकनी हजु फावबदा थादोक्तना लेरिबा कादर थादोक्तरिबा फावबा संगसिलकदबा खोंजंग खुदिंगमक्तसु सरुक यागनी हाइना फोंदोंगनरकले अखोई MPA गी सासिंगसिदा इंडिया गवर्नमेंट का थमलखिबा अखोई पॉलिटिकल डायलॉग असिदा मामा ओइबी अखोई मयाम पुन्ना अखोई सरु यामिनरी अखोईसु अयाबा फजना मयाम दा अखोई सपोर्ट तौजरी अदुगा लोइनना माइकई असोंदा लैबिरिबा अखोई MPA गी सिंगना लैबिरिबा असिदा अखोई माइकई गी ओइबा सोंदसु असुगुंबा यामना मखोंगुक्तबा थबा असे तौबिरकनु कइगुंबा तौबिरक तारगदी अखोई मणिपुरी ला हुक्ना अखोई असौबा खोंजंग जनी हाबो वफिसलसु खंजरी युमथोंग खुदिंग लैबाक सिनबा थुंगना निंगतंबगी मचु हुंगी फिराल पायहनबगी थोरम अंद्रो AC द सुपांगथोखरे ngarian chingkhong angthada leiba अंद्रो AC गे MLA थोनाउजम श्याम कुमार गी युमना पांगथोकबा थोरमदा MLA श्याम कुमार BJP मणिपुर प्रदेश की सीनियर VP N निम्बस इम्फाल ईस्ट डिस्ट्रिक्ट की प्रेसिडेंट P बिशेम्बोर अंद्रो मंडल की प्रेसिडेंट L गजेंद्र डेवलपमेंट ऑर्गेनाइजेशन अंद्रो केंद्र की थौपुब सिंह सरुक याखी MLA ना इंडिया की मसूहों की फिराल सिंखतुना थोरम होगदोपगा लोनना मियाम गी ओइबा खोंगसदम सुसटखी ब्रिटिश की सुबनम शासनदगी मपुंग फाना निंगतम फंगखिबा चही 39 मपुंग फारबा दुगा लेबागसना निंगतम फंगबा चही मरिफु सुरकपगी कुमोन निंगसिंग थोरम की सरको मोइना ngasiगी कैंपेन असि होगदोपनी थोरम असना लेबाग सिनबा निंगतम नबा होनरकपदा थवाइना पोंथा पीख्रबा थोबसिंग बुई काय खुमनाफम थोई नुमिनसना लाकपदा मकोय बुई काय खुमनबु उत्पनी अखोई खुदिंगना दायित्व खंगबा लेबाग असगी इरेचा मोइना जाति धर्म की खेनब थमदना लेबाग असगी अपुनबगी सक्तमदा सिंगनरकपा थेंगनबगा लोइनना अमतोइबगी लिंगजेल सागतुना लेबाग असगी निंगतम बंगाकना होनमिनसी हाइखी अखोई लेमिदम जाति खुदिमंगना अखोई भारत सिंगा कदमने इंडिया सिंगा कदमने अखोई लेत्रब कांदा भारत ले अखोई म्याम ले कांदा भारत ले के देगे तो वखलोंदा नसिदी तोंगान तोंगान धर्म जाति चतबा तोंगान तोंगान धर्म जाति ले म्याम सिंग अखोई अमतनी अखोई इमुंग अमतनी अचौबा लेपा अमनी अखोई खुदिमंगना भारत की नुसिना फोकदम वखलोंदा ऑनरेबल प्राइम मिनिस्टर श्री नरेंद्र मोदी अमदी मणिपुर की मुसिंबा चीफ मिनिस्टर श्री वाई खेमचांद मणिपुर की BJP की प्रेसिडेंट श्री मैडम सरदा ऑनरेबल MP राज्यसभा ओइबिरिबा मैम पुनम अखोई लेबिरिबा BJP की थोमी खुदिमन करता खुदिमंगना अखोई पुनम होनमिनदना जाति के खेनाबा धर्म के खेनाबा अमदी कालो के खेनाबा लम के खेनाबा थमदना मपांग करबा भारत अमा थमबदा अखोई मैम सब यामिना से होन थमदना पुनम खुरुमजे
BJP Manipur Pradesh ki senior BPN Nimbasna Indiana ningtamba phangnaba honakiba amasung ningtamba phanglaba tungda leibak asigi ningtamba phangnanaba honakiba sing buning singnaba lisingani kunithoi da leibak asigi Prime Minister na hongdokiba thoramase aikoina saugatuna aikoi masal gi marakta su maraibak ningba nationalism sagatuna Prime Minister na thamliba leibak asina lisingani ni futret fawbada maromdom lepsaba gama leibak ohenaba asi mangphauna na bonasi haiki Engta kiba amasung punsi long kiba adu ikai khumna botna how kiba soglising aniga kunithoi dagi Bharat ki Pradhan Mantri Shri Narendra Modi na adungba Bharat ki ningkha tambagi sahi bhudra manga suba sahi adudagi akhoi gi yumthong khudingda akhoi gi Bharat basi singi yumthong khudingda Bharat ki machu ahungi piran asi singkhat kadabani haibegi thoram masi ngasi dagi sahi manga gi mamang dagi doctor na lai Manipur gi tanglaba sagol poni bu yokhananaba amasung malem sidagi mudkhibadagi kannanaba makhatana central government ki maikaidagi mathok taba mateng sing Manipur government leptana pirakhigani haina panchayati raj animal husbandry and dairying gi union minister Rajiv Ranjan Singh na hanagi Rajya Sabha gi MP le semba sana jawbada ai becherol tharaktuna khanghalakre sahi asigi mas tara tareta fom kiba parliament mifam da matamadugi MP le semba sana jawbana Manipuri poni bu yokhat pinaba amasung Tanglaba sagol makal asi malemdagi mudkibadagi kannaba special mention oina pukhatuna India government ta takshin kiba duga mari leinana Union Minister Rajiv Ranjan Singh na ningthaulai shembasana jawbada ai becherol asi tharaktuna khangalakhibani haidi Union Minister na ningthaulai shembasana jawbada tharakiba ai becherol aduda pallibadi Manipuri poni bu yokhananaba central government ki maikai state government ta mathau ta batengbang khudingba makhata na pikhigani Manipuri Poni Conservation and Development Policy lisingani taratruki matungina India lengak na Manipur government ka khusamna duna sagol makal asibu yokatuna thamnanaba tongan ba thabak singsu paikhatli Manipuri Poni gi registration gi matangda Manipur government ki veterinary and animal husbandry department na Manipuri Poni khudingbak amasung makoibu yokliba mapu sing natragana club sing register tawhanana ba thabak sing paikhatli khongthang asana Manipuri Poni ga mari leina scheme sing amasung atay yai fathorangi thabak sing yengshin baga loinana thabak oina pangthokna na bahona bada asoba mating oiragani 2000 RFID microchips amasung 10 RFID scanner natragana reader sing gi matungina Manipuri Poni sing masak khangdokpa amasung registration gi thabak sing asi mapung phana paikhatli RFID microchip sizinaduna registration gi thabak sing chapsana paikhatli Poni registration system PRS software gi matiang loinana online gi kuthangda sagol makhala sigi unique oiba data sing su khomgatli breeding strategy gi matangda India government ki animal husbandry and dairying department na Manipur gi Imphal East ki manung chanba hingang da poni complex sama samgat palaikre Union Minister na makhata na poni bu yokliba mapu sing na masa na yokliba sagol sing adugi masanjak pijaba masung anayek yauropada khudong chada ba mayok na danaba state government na sel gi oiba tengbang piba gi thabak sing paikhatli financial year lisingani kun manga kun taruki manung da poni marifu taruki mapu sing da sel gi tengbang oina lupa lakh kun mapan Lising marfadrama pan gi senfam yenthokhi Poni ga khwaidagi hena chanaga daba grazing ground sing thidokna ba Manipur gi Imphal East West Bishnupur Thobal amasung Kaksing district ta survey amasu pangthokpa laikre health camp pangthokpa gi matang da Manipur gi state veterinary and animal husbandry department na chang naina health camp sing su pangthoktuna poni bu yokhana na ba mathok ta ba thabak sing leptana paikhatli hairi State government na matamadugi matungina poni gi stakeholders sing club sing amasung mapu sing ga khusam na duna tanglaba sagol asibu narakba yaba toina ngangna ba laina sing dagi ngakthokna na ba amasung karamna laying sathagani haibagi matang da su paksan awareness pangthokli Manipur gi poni bu huran ba amasung sagol makal sigi sadung sing yon bana sing ba sing sathaba sing gi matak da su akan ba thabak lokhat pagal loinana mari lena ba FIR sing Lamphel police station da lokhatuna Lakli haibu wafam thamkibaga loinana India government na makhata na tongan ba program sing pangthoktuna amasung technical gi oiba mateng pangduna Manipur gi tanglaba ponibu yokhatna na ba amasung malem sidagi mudkhibadagi kannana ba mathok taba thabak khuding maksu lengakna makhata na paikhatkigani haidi Thobal College ki humpum do soba foundation de gi thoram college ki multipurpose hall pangthokre mairoi sing da tongan ba award sing khusin aduna sahi asigi manalan thokpagi thoram pangthokhi Thobal College Teachers Association TCTA amasung college ki students union na sinduna pangthokpa thoramduda Professor N Nabachandra
TCTA gi President N Ibobi amasung IQSC gi Coordinator Dr. L. Kendrejit sarukya ki National amasung State level gi sarukya rubasingda Mahiroi sing amasung atai lam kayada thoidok hendok laba college ki mahiroi sing da tongan tongan ba award kun mari suyan thoki Principal na college amabu hena fan bai basi alumni gi su asoba thodang lei haiki Malemda Power High Sakang Nariba College Amasung University Kuding Maksu Makoi Makoigi Alumni Singi Thaudang Chawna Lowri Thaubal College ki Wenadi College Asidagi Haukraba Alumni Singna Dr. Donor Woiduna Mahirui Singda Makal Kayagi Award Sing Ngambiba Simak Yamna Southok Saningai ni Haiki Mahirui Singna Sumatik Chaba Citizen Ama Werapung Amnabagi Damakta Mahitambada Hena Pung Sangbagi Tangai Padabalei Haiki Koi Thawal College ki lejari ba yang wana matam doki habdora ibasiga haragati koi na masi lakpiri ba alumni singja asuki matik thamoi sang to mima khang ba amka hanu uchari Janims Hospital ki Dental College ta mathok toriba Head of Department when su thabak toriba Professor Ramana Janims Hospital da layeng balak patient sing layeng bagi mahutta masagi clinic to ina layeng ba thaduna Lairaba kayadagi achoba senfam lawduna sel tanfam onthoktuna leire habagi matangda Kanglaipa Communist Party PWG MC Unification na thasigi ani da thokiba cherol dugi matangda Janims Hospital gi Dental College da Head of Department wana thoporiba Professor ga punna phamina duna issue asigi matangda kupna khananaina khre hairi Lona thinkrabalubasigi PRO chingkhai nganbagi cherol amada khananaina badu da Professor gi asoiba leiramba thengnadabana Mahaki matakta lup asana thamlamba athingba komthokle isu asiga loinana purai romba khungnang mokhong maya da leiba clinic ki matakta thamlamba athingba dusu hangdokle hari state ki amata ngarba hospital Janims pu apaba hospital ama oina leinana ba lup asana lokhalakpa khongthang amagi makhada cherol du thokibani hari pawgi marak sida break amatang lomina se Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ini mati gano ada betamo Sige yun sa next time din na check sim na lak sila ka tamro bani ne. Dadarang se juhar habaga am takitarbo. Asum na mayam na machal bog na option dugum. Basige yung masibu aso yan an ko kada batagi. Next time din na nak seli. Next time din juhar habaga ni mak na basim bani. Zaman technology si na mana concrete ka tok na tinago matamda. Kapam ng amuk ka na angle adli. Next time strength is in the way. Honglak liba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Bracket tungda amuhana tara nuksari makadarak pa pau pizari All Manipur Muslim Arts and Culture Organization Amaku amasung All Manipur Arts Culture and Sports Development Society Amax da ani na puna sindu nga sa singmayrong da leiba Classic Grande da Peace and Communal Harmony Award yan thokpagi thorampang thokre thoramdu da MPCC ki President Okram Ibobi Babina Group of Companies ki Chairman amasung Managing Director Thangjam Dabali Longhaurebi College ki Principal MD A. Satar Saha, Amoko ki President SM Jalal, Social Scientist Dhanabir Laishram, UMMWDO ki President Anwari Nujahan, TM College former Principal Professor K.S. Mohan, MU ki Assistant Professor Dr. N. Sanatum Bayaw na tungan-tungan bamasak na ibamiyoy kaya sarukya ki. Amako amasung AMSCSDA gi makhada piba award sing yauna tungan ba category sing da mioi marifu de kai khumna utuna award sing pikhi All Manipur Muslim Arts and Culture Organization gi President Muhammad Altaf Hussain na lamdam sida leminari ba aikoi masel gi marakta tokhai tahan bagi thawung sing thengnari ba si leitana bagi damakta Peace and Communal Harmony Award thoramasi maruoina pangthokpani haiki award asi Manipur gi warakli ba phim sida chahi khara lepuraba tungda Kungang
Saukhatan Manipur Saukhat Yaro, Hiram the Maru in a Todang Logduna. Award pin another music a Sibu Kangatuna Pibani Haiki. पंचायत के थादे फल से मिसयूज तो बा मान बा थोंग थेने मधुम बा मयाम मधु ngase khoi na puthok cheriba khoi na thikachar uba thak phajan torba mayam su urka ta khoi su tungda la ka pathan sing ju me khoi jila sing ju khoi khoi je thabuk tawge khoi su harbi award se phangne ba ta khoi lamjen yaw ge haina khalan ba loina na in khalai ba tungi bi urka ta ba sate sate kwai puna ba ai khoi su kari me hiram ma da khoi lamdam sing da mukta ahong purna bi ba khalon da kari ma thabuk khra de tawge na khalan bagi wa khalon do khoi pohan ba ba sina khoi ge aroi ba khoi ge harbi organization ne sigi Tarani Suba Manipur Legislative Assembly election da Kumbi Asida Mire Boikiba Sanjoy Ahan Thembu Sogat Laduna Kumbi Kendra Progressive Farmer Association gi President Sanasam Dinesh Kalona Namyo Samri Romasi intending candidate Sanjoy Ahan Themna Taramna Upagi Thoram Wangu Nauda Kong Mamang Lekai Community Hall the Pangthokre Kumbi Kendra Progressive Farmer Association like-minded members na Pangthokpa Thoramduda President Campaign Committee Telem Romon MD Islam Pradhan N Sana Tomba Angwam Baw Singh Wahangbam Dineshor K Nanda Saiton Namasung Haji Buhulna Thoramgi Mapusing Oiki Sanjoy Han Themna Mahak ZDU da Hokiba Mikal da Mirep Oikrabaso Hozikti Mahak ZDU gi primary membership tagi resign Tokibana Political party amata da join Tawdri Adubu Mahaki Wakalonbu Thaza Biduna Kumbi Esida Miyoi Kayana Mangonda political party gi natana Sogat Pirakpasina Mangonda Sobat Hona Amasu Happy Bana Maki Kongchat Asida Soba Hongba Mapurapangam Gani Haiki Karamba party da Yaugani Haibadudi Mahaksu Mahakbu support Oriba Sadminariba workers Singamasung Ahal Singa Tanaraba Matungda Warep Logani Lakaduriba Taraham Suba Mirep Asida Mikal Asida Mirep Wigaduriba Sitarai Banati Manipurgi Watok Sing Asigi Waroshinama Purakna Bagi Aroiba Wakai Purakna Ba Mikalni Mikal Sida Water Singna Arang Arakta Hana Gumna Satpatarabadi Yelho Purupni Haizariba Aikoyasi Sakni Pineba Wina Lehogani Iraipa Kanana Bagi Wakalon Galonana Handaki Mikal Sipuna Thingnaminasi Haiki Duna aikoi miam punamak ngasidi chingtam haiba leitana yellow puru punamak khungang da leiriba sagar da leiriba khoi punamak mikap thokpagi matam yaure irei pak kanana bagi adugumlaba warep lawgadaba adugumla wakai porkadaba asiguma mere mekhala sida khoi punamak na thamoi sengna khudum chena singaga thamoi da wasak amaga loinana irei pak kanana bagi asiguma mere mekhala sida saru yarasi haiba wafam se thamjari Kumbi Kendra Progressive Farmers Association ki President Sanasam Dinesh na Kendra ki mihur oina thengna kiba thagat kiba singna Kendra ki lomi singi yaifana bagi damakta thabak tawraktaba tawriba thabak singsu kanaba piba ngamdaba singsina lomi singi damakta lepirakadaba assembly da khudingbak thengnaba ngamgadaba misaga sinamsilaga thambagi matam natre haiduna Sanjoy Han Thembu sogatpani haiki Kendra sigi atai lehoriba association ki members singsu mathang manau naina Pangthokliba sumna mafam ataida tangkak naina Sanjoy da support tawrakigani haiki Masi phami ma mifamasi asi loida ko saipon da mo ko communication progressive ki ko members ngai dai abun sinjagi wang resolution gani kumbi resolution gani ko kumbi ke lomi sing pada miyama taw sangai ko sogone khan ba mata ka oye Tabam Niranjan Dattada RK Kamaljit Lifetime Achievement Award Lisingani Kuntarupi du Naikai Kumnakre Ngarang Agartala Press Club ta Laikhidraba Sanakya Rajkumar Kamaljit ki Chamaga Ani Shuba Mapo Kumon Gamari Lenana Pangthokpa Thoramada Mana Asi Lanthokibani Thoramduda Senior Journalist RK Kamaljit Manipuri RK Kalyanjit Manipuri Saita Parisad ki President L Biramangol Social Activist Yongkham Rasiklal Singh amasung Saita Academy New Delhi Manipuri Language Board ki Khoisnam Birola Sarukya ki MSPT ki Assistant GS Konsam Altuna Thagar Wahai Fongdok Aduna Laikhidraba Kamaljitpu Singthaba Sairing Saidinaba Amashu Pangthoki
Island Hospital Langthawal da pangthokpa Indian Orthopedics Association CSRC gi thoramda Churachandpur Medical College ki mahiroi singna ahanba RIMS na nisuba amasung season ahum suba position takre singnaba amasung khudongsa daba kaya lairabasu Churachandpur Medical College ki mahiroi singna mingshat purakpada college ki director tising amasung nan tising staff singna thagatba phongdokre Moirangi SG ex MLA Phairembam Prithviraj Mairembamgi meeting Makhada Moirang SG Tongan Bambafam Singda Leptan Satarakpa 1-day free eye testing campaign and spectacle distribution ki thorom Khudek Pida Leiba Tronglaubi Junior High School the Pangthokre Thoram Duda Tronglaubi Tera Khongsangbi Gram Panchayat Leiba Tronglaubi Tera Khongsangbi Khudek Pi Leimaram gi Mioi Chahum Henbada free eye testing amasung cataract screening tawbaga loinana mathau taba hidak singsu lemna piki loinana medicine doctor ani yauna health checkup su tawki ex MLA Mairambam Prithviraj na hokiba February ki tang kundagi hoduna Moirang SG leiriba senthok watpana moraga mit ubagi pangal watpa amasung mit ke na basing layeng bangamdana leiriba sing layeng thokna ba mateng pangna ba amasung anok mathau ta basing anok lemna phangana ba pandam da thoram si paring naina satharakpani thoram sida ahal warba sahi ni humpu gi mathakta leiraba sing anok lemna phanghalli ngaudong leiba sing thengnaragadi lemna operation tawgani hojik fawbagi oina Moirang SG mioi lising ohum hena free eye testing tawbada natana mathau taba singda anok phangan khre loinana makha tana sumapam kayada sigum thoram si pangthokigani haiki Sagolban Tera Mudon Lekai da leiba anoba mayol khongsatna handak pangthokadoriba athobasing numit Patriots Day ga mari leinana Birti Kendrijit Park ta lamtu sit chengdokre thoramaduga mari leinana anoba mayol khongsat ki Vice President Hidang Mayum Bigananda Sarmana ipaipu athobasing na Manipur kana bahona bada thawaina pontha piduna lamdam sibu ngaklambani ningsingai weraba August 13 doina lakpada ipaipu gi atafam weriba mafam siluna nana thamnabagi pandamda lamtu sit sengbani Hiram Amatada Manipur gi apunbagi saktam kaina na basingnarakpa khudingmak organization asina kongpham set na leptuna sapsana thengnagani haiki Hirama matada Manipur gi apun basaktam kaina na bagi singna khutingmak akhoi haiber organization anoba mayon khongchat hari basina su akhoi khongpham chet na lekpani habo pham se thamjari loina na akhoi ngasi gi laibiri ba akhoi ga amakhak anoba khongchat ki laiba member sing se ngasi gi asumlaba thawram sida akhoi mapung phana saruk abibagi namakta su akhoi hangali na thakachat City Police na sinduna Khwaramban Kaithel sengbagi mega social service ki thoram pangthokre City Police ki wasi Lema Pokpam Amit Kumar na Manipur Police ki makok tongbo officer singi meeting makhada apaba miyam ga mari thamnabagi damakta thoramasi sinbani haiki Manipur Fair Service Bairodan Maxwell Hindi High School Kedo Wum Hairbelub sing sisu sarukya ki Bairodan Maxwell Hindi High School gi Youth and Eco Club ki nodal teacher Tanuja Khumukchamna Khwaramban Kaithel da leiba miyam amasung pot leiba lakpasing na lambi da phatta haudi hundopi ganu dukan amasung yum leiribasing na dustbin phajana thamlaga khomba lakpasing da khusinaduna lambi moslaktana ba honabiu haiki Mafam sadana hundopagi ka hainabise akoi toaga mafam sana hundopagi hainabise thamthena request aujari maruaina akoi gi Bairodan Maxwell Hindi High School da anga apikpadena achouba mafam su tammi banina sige mapada akoi bada akoi yu botan hundoamba adegi charaga lukha hundoamba sise ai Bairodan khatagi nateba mapa atoba Thangan Bazar gi Pona Bazar area da loin taweba aduna se leiriba meyam da iba meyam sina gyan taminaraga akoi kat amamam tang pairaga oisu mafam saba ama khatang sinminaraga akoigi masagi yamna luna nana leiba environment seminar se haijani Sahiyasigi Commonwealth Games ki boxing masanagi aroiba bout maithi duna silver medal fangbada nungaitaba faude best performance TP lakadar Asian Games amasung Olympic Games ta saruk yaduna fazaba performance piduna gold medal lona na bhonagani haina Commonwealth Games ta ahan boina saruk yarubada silver medal lokhiba Manipur gi international boxer Mandingbam Jadumani na phongdurukli ramsida ikoi gi sports journalist Boyai Ningthojamdagi paudamama Mamang thagi tang kulumdegi tha sigi tang ani phawba Scotland gi Glasgow da pangthokiba kunmapan suba Commonwealth Games ki boxing da
silver medal loruk Manipur gi international boxer Manningbam Jadumani opagi thoram Manipur MSR Boxing Association mabana sinduna association asigi boxing arena da pangthokre thoram masida Manipur MSR Boxing Association mabagi han secretary waramba Panjawbam Dhanajit international nupi boxer amati Pasoi police station gi OC Samjet Sabam Sarju Bala Manipur MSR Boxing Association mabagi president Taurambam Kunja Bihari amati boxer Jadumani gi family Mandingbam Milan su sarugya ke Thorom masiga mari lenana hauji Manipur MSR Boxing Association mabagi secretary Ais Roton Kumar amati hana secretary waramba PS Dhanajitna isa gi pandam amagi makhada thawai yauna honarabadi soidana mai pakani thajaba amaga loinana oja gurugi makhada discipline naina sanaduna masak nairaba sanroi oinaba honagadabani haiki international nupi boxer Sarju Balana annual games da silver medal loroglaba Jadumani bu thagatpa madi nungaiba phongdoluduna masak nairaba international thaki competition sing yauna Olympic games da saruk yaduna gold medal lowbangamnaba honagadabani haiki Jadumani na mangonda tonganba talent thama yauri mayamna su ubiri ko ring mathakta mani sanabagi style technique and tactics ko mayam se extra ma mangonda yauri adu mayam do utlakanda mana si purakpane aduga nupigi natana nupagi da medal lobse am wai ko haidi nupigi su wai wadi habati nataba ko nupagi da medal lobse mana handaki da amu magi extra mana honabagi amadi mangonda pitorokpa amu su yauri mangonda ko height ta haraga de ko pi ine pi aga su ko gi international arena adu da mana da footwork tigi horaga magi body movement si mayam su utlakanda mana ai medal ama final ga sanga ko se maiti masa moina yam chauthokse silver medalist Jadumani na haukiba sogli singani sumna tarani thoidagi sanglaba sahi tarani thoigi matungda Manipur dagi nupa boxer amata Commonwealth Games saru yaba phangkhidabagi awaba asi Manipur MSR Boxing Association mabana ngaijirpa manglan asi phangan magaloina na challenge amagaloina na competition asi saru yakhibane laibak thibadi gold medal lobang ngamkhidrabasu mahaki best performance pibang ngamkhiba asina henna mai papangamle makhata ba Asian Games amadi Olympic Games saru yaduna gold medal lobang ngamdaba hona khigani haina network asiga akhanana unabada phongdorole kuina Manipur dagi samana games da nupagi wena thoraktabase koi Manipur Boxing Association na jo matum kuina dai ngaijarapane do aina taki Kamal Games dai Manipur mixer prognaba aina challenge ama loina sapane adu challenge to mai pa aduga yamna nuai je aduga ai performance handaki goal haude silver lawe habagi nuai tabdi sure je de aina pibam thopa best performance to aina pirame ai mathangi Asian Games de ai amu Manipur gi mixer pro pangamna Asian Games the gold medal pudana lakse Manipur gi boxing je mayam ama down chalure matamda ai matang samaina thorok je hoje India puna mana mu Manipur khange aduna ai gi tungda ai mayam ama jo lei aduna khoi mayam kanna khona minaga Manipur na India de mu hana mamang da paira madumai Manipur na mu mako onaba khona mina je na hauzik aroibada maruiba pau muka hana pizari Kangpokpida Meitei amadi Naga fauraga satpada thingba piningbagi mami amata tahaude haina Chief Minister Yumnam Khemsana haikre India amadi Manipur Kannaba Congress ki ahalamal singna sinaramba thodang adu aikoi punna lomina rasi haina MPCC ki President Okrami Bobina haikre Amasung International Day of the World's Indigenous Peoples thoram mafam kayada pangthok nakre Masigaloina hauzik fawbagi oinadi ISTV News matang sida loishinjari meeting dabiri bapuna makpu amuka hana kurumjari